Security ki section thorang marakta maitai kuki mai pakna lau lokhankri sangthok sangsin yadrabasu Manipur tapna tangdu leitaba hanjilakpagi mamitari Istera sida thokliba kanglok ki oiba irang si sahi ani makhairum hele irang asigi manungda yam singthani oiba security ki akanma section thorang marakta kuki amadi mitai furup ani mai pakna lau lokhankri maite amadi kuki sangthok sangsin yadrabasu istera sida tapna ingtap hanjilakpagi mamitarakli Kuntra Homdoi Suba Assam Rifles ki akan section thorang makhada koki khulama oidiba khori pokta nakalani magna lau uminaduna komchi sahigi lau mai pakna lokre maite khunja sing su koki gi mai kai rom da singya nakna satuna sanchen ba tekta kaidana sali furup ani makki khunja sing security ki akan section thorang sibu thagat phongdorakli amaromda ngarang makta su singjama AC ki MLA yumnam khemsana kuki khulda hakthingna satuna state asida tangdu leita ba hanjilangna bigi matangda paujal pi ki busulekre adumainama litan sarai khong relief kem ki makai digi MLA asigi khongsat ki matangna su sengdo warol thadorakhi busulekre khori pokhul gi khulakpa manglen kipgena laulok paga mari leina hai laurok pantha manung laulok na bigi dam Injin matam sana phangdabana khudong sana ba khradi mai unari haujuk thokli bi irang asigi manung da su injin khara ama ata su thokre adomai namang irang asina nakal amarom na thamkhraga thoidokpa maru oiba khudong sada badi mayu na khiba leti laurok pantha sida security ki mateng loinana laulok pangam khibasi aduki matik apien manungai pa phawi ai khoina laulok liba mapum asi maitei phruka nakna leiba laupum amasu oibani Aikoina laupamda lau suba matamda su maitegi khunja singa adumak pau phaunai adubu maitei singsu mafam asida lakpa amadi thabak subada akibri adumak poklibani aikoina kanagum amatada yengthina ba khanbasu leiti security personnel singa laupamda leiringai matamda adumak ngak senduna lei maram adur numidang phau lau suduna lei maitei khunja singi oinadi security force ki mekaidi gi khajiktang nganna loisunna ba aikoiga yengnabada haibalei Maramdi makoina lau suba laklibasi aikoidigi khara hena lap mafamdagini security ki section thorang sina kumsi sahi sigi oinadi mahai marong marang kaina puthokle aki tujungba yauduna security personnel singna ningthina ngak senba sigi oinadi thamoida api ma phawi Istera sida thokliba matam sanglabi irang sigi matangda mahakna makhatan hai thokiba irang aduna wadaba mioi amata leramloi irang manungda wakibasi kiba mi paiba saba thakpa masum sathok singi awab mayunaki irang asina maram oiraga khulasi ki khunja singchu champur ayamba lanjenakre khulasi ki maru oiba sinphamasi law singu batawani thoklibi irang asi tasengna waroisana madi puraktuna ingta pahanjilakpadi pami matang asida thokiba irang asina misi mina yaukiba imung singi oina kari khalamgadabano haibadasu asobo hangamoiri hauzik maitai ki khunja sing masa masa gi mayumda hanjinba hore adumainama khongtha asina state asida tangdu leitaba ingta pahanjilakli haibadi yaroi maramdi nakalani gi marakta tangdang bo wari sanaba amati leitri khula sing asi phauba nungaina leiribasi security gi akan section thorang na neki Kamong maning laikai digi khogen kauba miwe man hai aikoina labukta sanchen ba matamda Assam Rifles ki personnel singa ningthina ngak senduna yaikhai thingaiba ayet apan piba amata thon malaiti koki khunja singna haujik phawbi oina karigumba mafam asiki oina di thoidokpa issue thokpa laiti ngalinge matamdagi su hauna maru amagom loina duna nakal animak ayet apan yaudana satna khona tawhi adubu satmanaba lauphamda aikoi thabak suminabadi tawti masa masa gi laufam singda nakal da leina duna thabak subri tawe dubu nakal animakta thoidokpa ayat apan awaba thon khiti punama si aki thujungba yaudana bafam asida thabak subu ngamni besi security matik sana pibi bedagni amasu singya nakna sanchen ba marak ta ka makoina su aikoi gi khulda hauribi insang na pising aikoi da pirak pasu yawi henasu makhataki Government ki resettlement process asina santi purakani haiba thajaba wali manglen kipgen Manipur thukli irang si haujik sahi ani makai hanjilakli irang asina maram oiraga lanjenari besing masama segi mayumda hanjin hanabagi dama government lakulagli ba khongtha asina mapung phana santi purakani haiba thajaba wali santi hanjin hanba haiba si yanadri bana kalani ki marakta yasinaba puraglaba matamda oigadabane haina Kangpokpi district ki manung chanba Khoripok village ki village chief Manglen kipgen phungdokhi kipgen hai government hausi IDP singi resettlement ki thabak thorom nokholak libasina santipura pu ngamgani haiba thajadi IDP sing hausi mayumda
hanjinariba asidi matam sangna mayum thadok leirakpana hanjiningbigi hanjinmani khatnariba nakal ani wari sanaduna laikhai amatana wa khainadriba phawa government gi resettlement process asinadi santipura puwagani mana makata kibada khoripok village asi mitei singna taba lai maram ngoroi singa hek tainana leiba kangpokui district ki manungsina leiba yumlak kunga teret ki apunba khunja saniga taramathu khakni khundawa apikpa kuki khulama khakni english ngani ga kungo humdui gi me ahumdigi tholokiba irang asina maram oiduna khulasi gi khunja ayambani su champur amari kangpokpi da loina lanjena khre khulasi gi khunja humdra gani thoi rom khaktamak lehauduna hauji khulasi sangduna leiri khulasi gi khunja singi mapung oibi hingnabi gi lambi asi lausing ubani khulasi gi khunja singna mana puthok sing adu tampakta putharaga madu yolaga phaglakpa senpham maduna hingnabi gi mapung oibi sentok lambi oibani hauji khulasi da lehauriba khunja singna khulasi da thokchaba puthok khara sina adumak hingnabadi sari lalasi hek lakpadagi khunja singna tampakta putharaga pocha yolamba adu tokhibana sentok lambi di kakri haina su phongtokhi Mang hai lalasi na maram oiraga nakalani makki mipung kudimak wana bangaktani khulasi ki khunja singsu lalasi ki saitheng phangduna awaba kya mayunari khunja sing asina mayunari ba khwai digi henba khudong sa da ba hairagadi sathok sasin amadi sana thaknaba polam sing ningthina phangdabasini masigi mathakta khulasi ki khunja singda akitu jungba poktuna ingna singna nungaina leiba phangdaba su lalasi ki asoba saitheng oidi government na piba tengbang polam singsu khulasi da leiriba khunja singdi mapung phana phangdi kangpokpi district ki tongan ba relief camp singda laiba IDP singda pikraba lemhauba polam khara du khak khulasi gi saruk oina thungi haiki makatana pauksi madhai lalasi lusindana boroi sanama puraktuna lamdam sida tangdu laitaba purakna bagi dam kari paujel pining bagi haina hangbada manglen kibgen hai lalasi na nakalani mukti yung kai kya tumna manghan khibadana tana misimina kya amasu yaunari sokliba nakalani makki imung manung singda ashawba madi penaba loinana phaunaramgani ai isama ki oinadi yung kai sokti amadi imung manungda misimina yawbusnati aina masida santi gi wa ngangluba yaroi ngangningde haina khumlakhi khulasi gi security gi phibam amadi government gi kari mating lowning bagi haina makha am hanglubada security gi oinadi khulasi kunthra gomdoi supa Assam Rifles kangbuna section ngak sienbana hauji khawba ama ata amata thoparaiti adumapu government amadi mari leinaba MLA na mating di tawhaningi khul singi khunja sing asi masana low singu tawbaga sajaba oibana hingnabadi adumak sari adubu health care center amata leitabana narak yalakpa matamda atuki mati awab mayungni kanagumana akanba anaba yor olabadi tangai phatana Scotland amadi none tana puraga leyengi government health center ama khulasida hangbirabadi khunja sing hauju khwaidi gi sawna mayuknari ba awabasi kharadang oirabus kokpa ngangwani hanasu khoripok village ki village chief manglen kipgena phongdokhiyari Manipur gi oina taraga manga suba finance commission gi senpham phangdaba kusilakli Manipur gi rural local body gi lupa koti changa ga yangkhai ga mapan mangjakri Manipur gi oina matam sang rural local body gi mikal pangthok pangamdana lakraba matungna union government na taraga manga suba finance commission gi makhada rural local body singna piba grant gi senpham english ngani ga kun ga mathoi gi phangdana lerakli masina maram oiraga khunja gi lamda khungang gi lamda pangthokadaba tuan suko thorang ki thabak sing siznagadab lupa koti chongaga yangkhai mapan gi senpham mangjakri union panchayati raj minister Rajiv Ranjan Singha Lalan Singha na ngarang lok sabha ra pikiba aiba pakuma magi matungina government rural local body singna taraga manga suba finance commission gi grant si eligible condition ama pungpharaba gram panchayat amasum block panchayat amasum district panchayat singda pibani rural local body sing the piriba taraga manga suba finance commission gi grant gi senpham asi state sing the pirakpa grant transfer certificate based tawani masigi loina operational guideline ki matungina tangai phataba commission adu state na mapung phon gadabani hairiba condition asi mapung phadravri taraga manga suba finance commission gi senpham asi thadok loi hari union minister na house thamkiba report adu gi matungina manipur gi oina english sing ani ga kunnagi na kunga mathoida taraga manga suba finance commission na rural local body sing lupa koti samaga humtra ka tet ki grant release tokhi English sing ani ga kunga mathoi kunga ni thoi lupa koti samaga kuntra ka mathoi allocate tawada lupa koti
humfuga.50 khaktamang release tawki adobe english singani ga kungani thoi kunga humdoi dagidi state asigi rural local body singda taraga manga super finance commission sahi gi oina pigadaba grant gi senfam allocate tawrabasu senfam amata thadokna lakli report adugi matungina senba sahi english singani ga kungani thoi dagina kungo humdoi da taraga manga super finance commission na manipur gi rural local body singi grant gi senfam lupa koti samaga kunthraga ma khaktuna tawki senba sai english singani ga kunga humdoi kunga mari dana lupa koti samaga kunthra ka tare senba sai english singani ga kunga mari kunga manga dana lupa koti samaga nifu ga manga masum senba sai english singani ga kunga manga kunga taruk dana lupa koti samaga nifu ga nithoi khaktuna thamki hariba sahi singa sigi khaktuna thamli senpam asi puna lupa koti songa ga yankhai ga mapani sentana khaktuna thamli senpam singa si akakna ba guideline amagi makhada state sigi khungang gi lamda tongan tungan masako thorang gi thabak sing pangtok pa sijna ga dabani adubo state asina operational guideline gi matungina tangai phadaba condition sing mapung phahan ngamdabana senpam sing asi mangjaduna lakli panmaya bri state asida rural local body gi matam loikhrabasu matam sangna mikal pangthok ngamdana lairakli bani hangduna lairiba rural local body si administrative committee sing semduna mathau to holakraba matungda ikui kuidana manipur high court ki order mana hana leramba committee sing adu mutalaga inau nobu committee semnaba amasum tha taruki manungda panchayat ki mikhal tawnaba khanki bani aduba hogjima ki oina di state asida president rule laibaga loinana committee semngamdana lairi bani taraga manga super finance commission gi operational guideline ni yauri condition sing mapung phawan ngamdriba si state asida rural local body lehan ngamdriba asinara habisi asubu hangamoiri tha taruki manungda panchayat mikhal pangthokadoribra bimol manipur gi panchayat mikhal tha taruki manungda pangthokadoribra haina manipur gi mp dr angomsa bimol akoijamna ngarang lok sabha rangkhri manipur gi lok sabha gi mp dr angomsa bimol akoijamna ngarang lok sabha gi wang pakhum matamda manipur panchayat mikhal karamba matana pangthokadagi haibigi matangda hangkibu wang ki pakhumda union government gi makedi gi manipur high court na english ngani gi kunga manga gi august kunga mapanda pi khipa order du singnaraduna review petition ama file tawkhre hari Dr. Angomsa Bimo akoijamna Manipur High Court na panchayat mikhal tha taruki manungda pangthokadabani haiba wafam asi union government na khangbra khanglabadi mikhal pangthoknabagi dama kari thaurang tawrabagi hainaki wang adugi pakhum union panchayat minister Lalan Singha mahaki aiba oina pihiba pakhumda order adugi matana Manipur government na Manipur High Court review tawbiyu haina english ngani ga kunga manga gi august kunga mapanda petition ama file tawkhre petition adugi matangna makha na court ki proceeding sing laitri haki karam thoklaga ba president Draupadi Murmu gi khongsat governor na siya lauduna lokbawan da pung ahum lom supna mi pampang thoktuna aso engam thongondana ba khanakri December taragani thu Manipur khakta natana mi tai sing khundaba atop state amasum leibak sing da phawba pangthok narakliba duga handak segi oina su Imphal head post office manak thaliba Nupi Lal complex ta pangthok ko doriba Nupi Lan gi thoramda saruk yarana bagi damak ta nong ngan khana tha sigi taramathu state asida lakani hairiba president Draupadi Murmu gi khongsat ki mangoina lona thingkraba underground organization singi apun loop korkom amasum National Revolutionary Front Manipur NRFM na boycott tawbag loinana mak lakadaba numiki ahoba pungja pung amadigi hawraktuna mahakna state asida lairiba phawba athingba thamlakpana mak khongset asi karam thoklagadagi haina mekei kyadigi hangnarakli adomoina governor AK Balana lusinglakliba Manipur gi president rule laingakna di president gi khongset asi mapung phanbaga loinana thawoningda thawdo amata thonana ba akan batha lokat pawkhre Manipur laingak ki mekei digi khongset asiga mari leidana lokot kadaba section thorang yauna president na saruk yagadaba thoram amasum satkadaba mafam singda pakhikadaba thorang singi matangda pung ahum lom supna mifam pangthoktuno komna khanakre ngasi numinyung matung pungkhai salakpa aduwai digi hauraduna hana Rajbhawan hairamdagi hausing lok bawon hairaga mafam asigi conference hall da governor AK Balana share loduna awang pathaki mifam ama pangthokre hedi mifam asida chief secretary Dr. Punit Kumar Goyal advisor Kuldip Singha amasum DGP Rajiv Singha yauna civil department gi makok thongbu official singna saruk yaki hedi ngarangi mifam asigi matangna lockdown dagi official oiba sirol tholaktrabasu pung ahum lom sumna pangthokiba mifam asida president gi khongsat ka mari leinana thabak thorom punamak
पुथोक्तुना असोय अंगाम यावदना पांथोकनाबा अमममतु ओइना कुपना खनाखि हाइदि खनाबा असिगी मनुंगसना सिक्युरिटी की माइकेदिगी लखटकदबा ngaksil थौरांगी मतंगनसु कुपना खनाखि अदुगा प्रेसिडेंट इम्फाल थुंगलबा नुमित्ता मापाल खंगजैबुंग येंगदबा पोलोगी मैच अमा यावना नुपी लानगी थौरमदा सरुक यारमलबा मतुंगदा सनापति डिस्ट्रिक्ट हेडक्वार्टर सत्तुना डिस्ट्रिक्ट अदुगी येलोमी सिंग उननबा मसुम कांगपोक्पी डिस्ट्रिक्ट हांगबा रिलीफ कैंप सिंग संगजपम लौरकलिबा आईडीपी सिंगसु उनरंगनी हाइबना प्रेसिडेंट सरुक यागदबा मदी सत्कदबा मफम सिंगदा पैखेकदबा सेक्शन थौरांग सिंगी मतंगदा स्कूपना खनाखि मसिगी मतकता मणिपुर लेंगा की माइकैदिगी मरी लेनबा लोइसिंग सिंगना पैखेकदबा थपक सिंगी मतंगदसु याथोक्लदुना अहोबा लेहननबा खनाख्रे हाइरि पन्मयाबरी था असिगी अमदगी नागालैंड की कोहिमार हौदोखिबा निमित 10 चथगदबा हॉर्नबिल फेस्टिवल हौदोकपगी थौरमदा सरुक यारुरबा मतुंगदा अनिरक सुबु ओइना गवर्नरना कोहिमार चलुरबा मतुंग हलकपगी लंबिदे सनापतिदा कुमदुना मफमदुदा प्रेसिडेंट लाक्तुना इंडिजिनस फुरुप सिंग उनगदबा अमसुम आईडीपी सिंगसु हाक्थेंगना वरी वताई सननबगीदमा पैकेट पथाबक सिंगसु रिव्यू तौदुना यंगसिननख्रबने हारि नकल अमरमदा लेंगा की डायरेक्टरेट ऑफ इंफॉर्मेशन एंड पब्लिक रिलेशन DIPR की माइकैदिगिसु प्रेसिडेंट की खोंगसत मनुंगदा पांगथोकदबा थौरम सिंग ई पाउ लौगदबा प्रिंट अमसुम इलेक्ट्रॉनिक मीडिया हाउसिंगी मुचिनबा पाउमिसिंगी ममिंग मथा अपोकपगी ममिंग लाइफम फोटो अमसुम आधार कार्ड फाउबु यावना खोंगखरबने DIPR ना थबा असि पेखलकपगी सिरोल प्रेसिडेंट द्रौपदी मुर्मू लाकनी हाइबु वापम फोंगदोरखिद्रबसु लाइटली विजिट ऑफ BVIP हाइबु ओहिसिंग सिजनरखिबने मरम असिना ngasisu governor na preside tawduna awang pathaki state officials sing saruk yaba mifama pangthokibani ma ki khongset asi हाना लेपखिबगी मतुंगिना सोयदना पांथोकनी थाजनरि अदुबो लोना थिंग्रबा अंडरग्राउंड ऑर्गेनाइजेशन सिंग बॉयकॉट तौबग लोइना अथिंगबा थमलकपना करी ओइरकदगी हाइबदुदी चपसाना हाइबंगमद्रि जुनता लानमी सिंग आर्टिलरी सेल कापसिंदुन अंगा अमा यावना मियोहुम हाट्रि कासिन स्टेट की पकान टाउनशिप त लैबा मोसी सर विलेज की मनुंगसना लैबा मारो विलेज द मिलिटरी जुनता लानमीना आर्टिलरी सेल कापसिंदुन लांदारकपदगी अंगा अमा यावना मतै मनाव अमा हाट्रि हाइरि आर्टिलरी सेल अदु जुनता लानमीना मखोइगी बेस केम अमा ओइरिबा पाकान टाउन द लैबा टेक्टिकल कमांड हेडक्वार्टर दगी कापथुरकनि हाइना खुंजासना फुंदोरखि मेमा लानमीना आर्टिलरी सेल कापसिंदुना लांदारखिबदुदा अतोप अंगा अनि अमसु मयुमयुमदा लैखि युमदुदा लैखि हाइना खुंजासना फुंदोकपगा लोइना लाइबक फबदगी मियोइसिंग अदु हिंगौरि अमसुम जुनता आर्टिलरी सेल दगी हिंगौरबा अंगा अनि अदु अमना सही 13 की लोंगानी अदु अतोप अमना था 13 की अंगा अमनि लैखिद्रबा मतै मनाव अनि अदु सही 13 सुरबा उजो विन ओ अमसुम सही 15 सुरबा दो तीन मोय लाइंगनी अतोप लैखिद्रबा अंगा अदुना सही 19 सुरबा मी ओंग फियो वाई तुन कौइ हारि खुंजासना फुंदोरपगी वरोल अमगी मतुंगिनदि हौखिबा नुमि खरानिगी ममांगना मफम अदुदा अकन ममोन खुथोनखिबा लैते हौखिबा नुमि निनीदा मफम अदुदा यामना इंगना सिंगना लैरखिबनि अदुमापु डिसेंबर 3 के अहिंगदा जुनता लानमीना आर्टिलरी सेल अमसुम नोंमैसिंग कापसिलक्तुन लांदारखिबदगी मियोइसिंग अदु लैखिदबने हारि जुनता लानमीना अहिंगी मतमदा काचिन इंडिपेंडेंस आर्मी अमसुम अतोप रेजिस्टेंट फोर्सिंगी पोटफमसिंग थाजबसिंगदा आर्टिलरी सेल सिंग तोयना कापसिलखि मसिना मरम ओरे खुंजासिंगना अकी तुजुंगबसु पोनखि हारि